Thaina thaina mamangayda ningthau panba leibak ama leirame. Leibak ningthau adugi chung phiran charaba saksu wataba lausing leiba masanupa ama leirame. Nongmadi mama maharani na Rajkumar aduda hairame. Imagi bungo yengu asom thangba makai ahum sidagi nahakna satningba mafamda sa tanba satpa yagani. Adubune yengu som thangba nakal asomdadi sa tanba satkanu ko. Mama Maharani na asumna hairibagi maramdi maikai asomda Rajkumar na satlurabadi soidana masak matauda laigi masagom ningthijarabi Rajkumari labamgi wari tarakani amasung mahak mama mapabu thadokduna Rajkumari adubu thiba chatkigani haibasi mama na khangi. Rajkumar adusu mama na hairiba wafam adu munna taduna adumak ilame. Matam kharagi matungda nongmadi mahak sa tanba laklamme. Mamana satlu haiba maikei ahumduda sa amata thengnaramde. Mamaida mahak sa amata thengnaravada mamana satkanu haiba maikei adomda sangduna kari leibano mamana thingbaki maram adu karino yenglake haina khankhre. Mafam adomda asum sangsilakpa matamdadi saukhraba umang aduda sa amata thengnaramde. Mafam aduda hek leiramliba haibabu tena wa kaya marum leiramme. Rajkumar aduna tena wa mayam aduda ten tamduna kapi. Maduda usawasada tongduna leiramba tena wa mayam adu amuktada swa launa paikiramme. Adubu hiraman kauba tena wa adu khaktangdi paidana adumak leiramme. Tena wa mayam aduna paikraba aduda hiraman tena wana hairamme. Ngaiko paikinune ai thanta thanamganu nakhoina aibu asumna hunduklamlabadi aina soidana Rajkumari labamda haidukani. Matamaduda pairuraba tena wasing adu hanagi mafamda amuk hanjinaraktuna tongnakhre. Tauriba pumnamak asi ubada Rajkumar adu ngakpana kham thengle amasung hairaklamme. Kari matawno usek singa sidi taibang mirol ningthina ngangba ngamina. Asumna ngahak khalaga amuk usek singaduda onsinduna hairamme. Usek mayam kanano Rajkumari labam haibadi mahakpu kadai waida leibage. Adubu usek sing adunadi Rajkumari gi leifam hairamde. Makhoina hairakhi he mahasoy nahak kaidaunungda Rajkumari labam gi leifamdu yauna satpa ngamloi. Asumna hairaga usek sing adu wa makha tarakhidre. Rajkumar adusu khangningba langtaknabaga loinana mayomda halakhi. Mahakna mayom hek yobagadi karigumba amata sagani thakani khangkhidre. Mahak numit mangani tarukni masinda karigumba amata takhidre. Tasengna mahak anaba amagi matawgummi. Asigumba phibam asida mama mapa anidu pakhatchaduna masagi manakta changsilaktuna hanglamme. Rajkumarna mama mapagi mafamda Rajkumari labamgi maramda mahakna akhangba pumnamag tamlamme. Rajkumari adugi wakhalda mahak pungaw ngawre. Mahakki laifam khanglabadi haibiyu aihak soidana mahakpu thirugani hairamme. Ningthau amasung maharani na hairamme. Ipagi ibungo aikhoina madu karamna khanggadoribano. Rajkumarna hairamme. Adudi nasa aihak mahakpu thirurage. Nate imagi ibungo nahak aikhoibu thadokduna sakhiganu. Nahakti aikhoigi amata ngairaba isanupani. Nahakna hairiba Rajkumari labam hairibado thiba phangba ngamloye. Adubu masanupa Rajkumar adudi mayakhidre. Masagi matau khanglabada mamai thangdadi ningthau amasung maharani na masagi aningba adu yabiramme. Masa kainaragani khalubada mama mapa anidu yamna kaplamme. Mapa ningthongna masagidamak Fajaraba setpa inba matamda nungaigadaba pirol khara piramme. Fajaraba sagol amasu pire. Masita natana thang ten khuchu khulai kayasu pibiramme. Mama Maharani na mahaki seksinna thamjaba fajaraba rumal amana athum ahaw asa athak khara yombiduna madu masanupa Rajkumarda piramme. Aduga mama na hairamme. Imagi ibungo nahak nabuk lamlakpa kanda
masi sauko. Asumna Rajkumar adu mahaki khongsat adu haurammi. Phana yamna lapna laklaba matungda umang amada thunglammi. Umang dugi mayayda pukri ama leirammi. Pukri aduda Rajkumar adu iru lujaduna manak aduaida leiba ukha amada potharammi. Aduga mamana pirakpa sana thaknaba singdu puthoktuna sananaba hotnarammi. Rumal mayom adu hangduktuna athum ahau adu lawthoklammi. Matam aduda sanaba aduda kaksing ama yauramle. Madu leimaida thamduna atopa sanaba amasu lawkhatlammi. Madudasu kaksing ama yauramduna amuksu sanabadu leimaida thammi. Asumna sanaba khudingmak kaksing amamam loina yaurambadagi sanaba singadu amata sadre. Rajkumar na hairammi. Ha, phare. Kaksing singna sajarasanu. Aihak sararoige. Asumna hairaga sanaba singadu leimaida loinamak thamlammi. Matamasida kaksing amana hairaklammi. He Rajkumar, nahakti puksel yamna sawi. Aikhoida thaujal utpi bagidamak aikhoina nangonda tawbimal khangba utpa oina nahaki na teng panglage. Nahakna aikhoigi mateng pamlakpa matamda aikhoibu hekta kaurau. Aikhoi khudakta lakani. Asumna hairamlaga kaksing singadu satkhirammi. Rajkumar adusu sagol tongduna amuk khongchat makha tarammi. Mahak asum lakpa matamda atopa ani suba umang amada amuk thonglammi. Mafam aduda kaijau amana saina khangduna naheraga satpa urammi. Mahakna munna yengbadadi khangle. Kai adu mahaki makhongda asauba tum amana yubadagi madugi sainadu khangba ngamdraduna naheduna satpa oirammi. Matamasida Rajkumarna sangsillaktuna hangi. He kai karigino nahakna adumna naheduna khonglibadi kari nungaitaba leirabage. Kaina khumlaklammi. Mahasoi aige khong asida asauba tum amana yubadagi aihak sahi tarani thoi sukna saina khanglaklibani. Masina aibu asukki matik awaba oihalle. Saina si khangbada aihak naheduna khonglibani. Oh, phare. Adudi tumadu aihak lawthokpirage. Adubu nahakti kaini. Aina nahaki awabasi kokhallaba matungda aibu nahakna sathokhrabadi kamdauba. Nati mahasoi. Ai nahakpu saro. Aina wasaktuna hariba asini. Aibu amuktadi saina asidagi kokhan biyu kaidokbage. Masidagi Rajkumar aduna mahaki haijrang masa ama puthuraktuna kai adugi makhongda yuriba tum adu lawthoklammi. Tum adu lawthokpa matamda saina aduna maram oiraga kai adu amuktang khanglaw lawrammi. Kai gi khonjeldu yamna haubana maram oiraga thangnaba umangda leiramba kai adugi nupi kai amomna taraduna mafam aduda thuna yangna selaklammi. Kai amomdu lakpa ubaduda kai laba aduna Rajkumar bu mongsong amagi marumda lothallammi. Ngaihakki matungda kai amom aduna hairaklammi. Nupa, karigino nahakna kanna lawkhribadi. Kanana nahakpu asok apan nanghallambage. Kai labana hairammi. Nupi, yengo. Rajkumar amana aigi khongda yuramba tum ado lawthok pikhrene hei. Ha, kadai Rajkumar adudi. Nangna mahakpu saroi haina wasaklabadi ai mahakpu puthorakke. Kai amomna mong hadana khumlaklammi. Hoi, ai mabu hatloye. Aina wasaktuna hariba asini. Mahakpu aingonda amukta uhallo. Asumna hainarabada kai laba aduna Rajkumar adu kauthoklammi. Amasung makhoi sakhang maikhang narammi. Kai amom adusu mahaki nupagi sahi kaya khanglaklaba saina adubu phanbibagi damak Rajkumar adu thagatlammi. Mathamoi peladuna Rajkumar adu nongmanini makhoi gida leikho atithi seba taujage haina hairammi. Asumna numit humni marini kai gi mayum aduda leiduna ahau ba sa yaiduna saduna leirammi. Kainaramdai matamda kai laba aduna asumna hairammi. Marup nahakpu hanna thagatjari. Karigumba nahakna khudong thiba tarakpa matamda aikhoibu niksinglau. Aikhoi khudakta nanakta lakani.
Matungda Rajkumar adu sagol thauduna lakle. Handaksu mahak ahumsuba umang amada thunglamme. Umang asi lanthorakpa matamdadi nupa mari khak thengnaramme. Makhoi mari adu makhoi gi laikhidraba guruna thambiramba posak mari gi matangda khatnaduna leiramme. Posak mari adudi mitrangi phan ama. Hairiba phan asida tongduna satningba mafam yauningba mafamda paiduna satpa yai. Khaw ama hairiba khaw asina aikhoida apamba posak sana lupa mani mukta sana thaknaba khudingmak pi. Aduga nungi tengkot ama hairiba tengkot asina aikhoida loiba naidaba ising pi. Aduga aroibada thauriga sai amaga. Hairiba thauri amasung sai asida mapuna ya thang tawbada kanagumba miyoi amabu natragana miyoi kayamarumbu thauri aduna punduna saiduna mathanta pangphuda phui. Hairiba mitrangi posak mari asi aigi oigani haibagi matangda makhoi mari adu khatnaduna leiramme. Amana hairamme masi aigi oigani amana khumme nangdi madu oiba yaroi madudi aigi oigadabani. Asumna makhoi khatnadamme. Matang asida Rajkumar aduna makhoibu khamdoktuna hairamme. Nakhoi mari khatnaragano. Haujik aihakna nakhoi mari gi bisar tawbirage. Yengo aina pariba ten asina tenjai mari khak tongan ba maikai da kapkani. Ahan bagi tenjai asi hana phangba mi aduna ahan bagi potse lauro. Ani subagi tenjai du hana phangba mi aduna ani subagi pot asisu lauro. Ahum subagi tenjai asi phangba mi aduna ahum subagi posi lauro. Aduga mari suba tenjai asibu hana phangba mi aduna thauri amasung sai asi oirasanu. Asumna hairabada makhoi nupa mari adusu yanadamme. Rajkumarna ahanba tenjai kaplamme. Nupa mari adu tenjai adu khunba senakhre. Makhoina tenjai adu khunduna puraklaba matungda ani suba tenjai amuk kaplamme. Madusu khunduna puraklabada ahum suba tenjai amuk kaple. Madusu amuk puraklabada handakti aroiba mari suba tenjai adu kaplamme. Makhoi mari tenjai adu hana khulhounaba hotnabada kanna senakhi. Hariba tanza asida Rajkumarna mahaki sagol adu umang aduda thadokkhiramme. Mitrangi phan adugi mathakta tongkhatle. Makhutta mitrangi posak ataidu paiduna hairamme. He mitrangi phan aibu haujikmak Rajkumari labamgi lebak tamna puro. Khudakta phan adu atiya thakta paikhallaklamme. Aduga Rajkumari labamgi lamdam adu tamna pairakle. Mafamdu yorabada phan adu laimaida tapna paitharaklamme. Mafam aduda thengnaba miyoi kharada Rajkumarna mafam asi kari leibakno haina hangi. Makhoina hairakhi. Ibungo sakhenba nahakpu nauna thunglaba miyoira. Mafam asidi masak matau phajabada malem sinba thungna maming satlibi Rajkumari labamgi leibaknine. Matam adu numit mayum sanglamdai matam oiramme. Rajkumar adu sangjapam lauba yaba yum ama asum thirakpa matamda khangpoksang amada mityang taramme. Yum aduda sangsilaktuna yumbu kaukthuklamme. Hanubi ama thoraktuna asumna hairakhi. Ibungo kana oirabano nahakpu kadai waidagi lakpano. Rajkumarna hairamme. Ibok aihak athapa lamdamdagi laksabani. Ngasi ahing asimatang iboki yum asida ahing leksage. Ibungo ai nahakpu aigi yum asida laihanba ngamloi. Aikhoigi leibak ningthongna atopa lamdagi lakpa miyoi kana amata sangjapam piba yaroi haidana lauthokhiba leine. Aduna nahak aigi sida leiba yaroine. Ibok ngasi ahing sikhaktani kaidobage. Yengbiyu nasu aihakna umang asida ahing leklabadi umangi sa kaina sathokhrabadi kamdowni. Hanubidu wakhal ngaihak khalle aduga hairaklamme. Phare ngasi ahing simadi aigi sida leiro. Aduga ne hayeng ayuk anganbada nahak satkigadabani ko. Ningthongna wafamse hek khangkhiba thoklabadi aibu phakigadawribani.
ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯍꯅꯨꯕꯤꯗꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯂꯩꯖꯕ ꯈꯔꯅ ꯁꯦꯝ ꯁꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯝꯃꯤ ꯏꯕꯣꯛ ꯉꯥꯏꯕꯤꯈꯣ ꯆꯥꯅ ꯊꯛꯅꯕꯗꯣ ꯑꯩ ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯥꯎ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯈꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯈꯥꯎ ꯆꯥꯅ ꯊꯛꯅꯅꯕ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯄꯤꯌꯨ ꯈꯥꯎ ꯑꯗꯨꯅ ꯍꯥꯎꯔꯕ ꯑꯊꯨꯝ ꯑꯍꯥꯎ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯦ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯂꯩꯔꯝꯃꯨ ꯏꯕꯣꯛ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯈꯤꯒꯦ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯝꯃꯤ ꯏꯕꯣꯛ ꯉꯥꯏꯕꯤꯈꯣ ꯏꯁꯤꯡ ꯃꯌꯥꯝ ꯂꯩꯔꯒꯅꯤ ꯆꯠꯄꯤꯈ꯭ꯔꯅꯨ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯇꯦꯡꯀꯣꯠ ꯏꯁꯤꯡ ꯊꯣꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯇꯦꯡꯀꯣꯠ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯟ ꯑꯃꯗ ꯌꯥꯁꯤꯟꯗꯨꯅ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯛ ꯊꯜꯂꯦ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯇꯦꯡꯀꯣꯠ ꯏꯁꯤꯡ ꯂꯦꯞꯄꯣ ꯏꯕꯣꯛ ꯎꯕꯤꯔꯕ꯭ꯔꯥ ꯃꯁꯤꯒꯤ ꯇꯦꯡꯀꯣꯠ ꯑꯁꯤꯅ ꯑꯄꯥꯝꯕ ꯏꯁꯤꯡ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈꯤꯗꯨꯅ ꯃꯝꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯝꯃꯤ ꯏꯕꯣꯛ ꯀꯔꯤꯒꯤꯅꯣ ꯃꯩ ꯊꯥꯟꯗ꯭ꯔꯤꯕꯁꯦ ꯍꯅꯨꯕꯤꯅ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯃꯩ ꯊꯥꯟꯕꯒꯤ ꯀꯥꯟꯅꯕꯕꯨ ꯂꯩꯇꯦꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯩ ꯊꯥꯟꯕꯒꯤ ꯑꯊꯤꯡꯕ ꯊꯝꯃꯤꯅꯦ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝꯅ ꯋꯥꯡꯂꯕ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯊꯣꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯂꯪꯅ ꯃꯉꯥꯜ ꯅꯥꯏꯔꯛꯀꯅꯤ ꯃꯗꯨꯒꯤ ꯃꯉꯥꯜꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯤ ꯃꯩ ꯊꯥꯟꯗꯕꯁꯨ ꯌꯥꯏꯗꯣ ꯑꯁꯦꯡꯕꯃꯛꯅꯤ ꯁꯨꯛꯅ ꯃꯝꯂꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯄꯣꯊꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯐꯖꯔꯕ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯏ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯤ ꯂꯩꯇꯦꯡ ꯀꯌꯥ ꯁꯤꯖꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝ ꯃꯉꯥꯜ ꯅꯥꯏꯅ ꯉꯥꯟꯊꯣꯏꯔꯝꯃꯤ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛꯇ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝꯕꯨ ꯃꯨꯟꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯑꯣꯍꯣ ꯃꯍꯥꯛꯁꯤ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯨꯝꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯍꯥꯛ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯐꯥꯟ ꯑꯩ ꯍꯧꯖꯤꯛꯃꯛ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯆꯠꯅꯤꯡꯉꯤ ꯐꯥꯟ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝꯒꯤ ꯇꯨꯝꯐꯝ ꯀꯥ ꯌꯧꯔꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯥꯎꯔꯒꯗꯕ ꯀ꯭ꯋꯥ ꯃꯅꯥ ꯀꯌꯥꯃꯔꯨꯝ ꯄꯥꯝꯃꯤ ꯈꯨꯗꯛꯇ ꯌꯥꯝꯅ ꯍꯥꯎꯔꯒꯗꯕ ꯀ꯭ꯋꯥ ꯃꯅꯥ ꯀꯌꯥꯃꯔꯨꯝ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯃꯨꯡ ꯃꯅꯥꯛ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯏꯅꯨꯕꯤ ꯑꯃꯅ ꯀ꯭ꯋꯥ ꯃꯅꯥꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨ ꯆꯥꯔꯝꯃꯤ ꯃꯅꯥꯏꯅꯨꯕꯤꯅ ꯆꯥꯔꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯪꯉꯤ ꯅꯍꯥꯛꯇꯤ ꯃꯗꯨ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯇꯨꯅ ꯆꯥꯔꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯤ ꯅꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯃꯍꯥꯎ ꯇꯪꯖꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯗꯨ ꯀꯅꯥꯅ ꯊꯝꯂꯝꯕꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯪꯂꯝꯗꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯅꯨꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯃꯆꯥ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯑꯣꯏꯔꯦꯗꯣ ꯑꯗꯨꯅ ꯅꯍꯥꯛ ꯆꯠꯂꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯏꯅꯤꯡꯊꯧꯅ ꯈꯪꯈꯤ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯅꯤꯅꯦ ꯏꯕꯣꯛ ꯉꯁꯤꯗꯤ ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯗꯪꯗꯤ ꯂꯩꯍꯟꯕꯤꯌꯨꯕ
ꯐꯔꯦ ꯐꯔꯦ ꯅꯍꯥꯛꯅ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯂꯩꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯥꯎ ꯑꯃꯁꯨꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗꯒꯤ ꯊꯣꯛꯍꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝ ꯃꯍꯧꯁꯥꯒꯨꯝ ꯇꯔꯨ ꯇꯔꯨꯕ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯂꯕ ꯃꯇꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯍꯦ ꯈꯥꯎ ꯌꯥꯝꯅ ꯐꯖꯕ ꯐꯤ ꯑꯃ ꯑꯩꯍꯥꯛ ꯄꯥꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯈꯥꯎ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯐꯤ ꯑꯃꯈꯛ ꯄꯤꯔꯛꯂꯝꯃꯤ ꯐꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯇꯨꯝꯂꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝꯒꯤ ꯃꯁꯥꯗ ꯁꯟꯗꯣꯛꯇꯨꯅ ꯏꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯐꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯉꯛꯄꯅꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯇꯁꯦꯡꯅ ꯆꯠꯂꯣ ꯀꯩꯗꯧꯕꯒꯦ ꯏꯕꯣꯛ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯇ꯭ꯔꯤꯌꯦ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯈꯖꯤꯛꯇꯪꯒ ꯁꯥꯡꯊꯅ ꯂꯩꯖꯈꯤꯒꯦ ꯀꯅꯥ ꯑꯃꯠꯇꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯖꯔꯣꯏꯌꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯂꯩꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯗꯨ ꯂꯩꯇꯦꯡ ꯁꯤꯖꯤꯟꯗꯨꯅ ꯀꯣꯅꯨꯡꯒꯤ ꯌꯨꯝꯊꯛꯇ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯟ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯍꯦ ꯈꯥꯎ ꯑꯩꯍꯥꯛ ꯌꯥꯝꯅ ꯐꯖꯔꯕ ꯈꯨꯗꯣꯞ ꯑꯃ ꯄꯥꯝꯃꯤ ꯈꯥꯎ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯈꯨꯗꯛꯇ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯤꯠꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯤꯒꯅꯨ ꯑꯩꯍꯥꯛ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩꯍꯥꯛ ꯃꯇꯤꯛ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯅꯣꯡꯃ ꯑꯩꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯍꯤꯔꯥꯃꯟ ꯇꯦꯅꯋꯥꯅ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯅꯍꯥꯛꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯐꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯩꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯅꯕ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯐꯩ ꯃꯗꯨ ꯐꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯦ ꯈꯜꯂꯕꯗꯤ ꯃꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯄꯥꯡꯊꯣꯛꯄ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯅꯪꯂꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯊꯕꯛꯇꯤ ꯑꯁꯤꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯒꯥꯝ ꯃꯔꯨ ꯕꯣꯔꯥ 10 ꯄꯤꯒꯅꯤ ꯃꯁꯤ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯇꯛꯈꯥꯏꯗꯨꯅ ꯊꯥꯎ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕ ꯃꯍꯥꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯅꯨꯕꯤꯅ ꯈꯨꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯐꯪꯕꯒꯤ ꯋꯥꯐꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯔꯒꯅꯨ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯈ꯭ꯔꯕ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯅꯤꯡꯊꯧꯅ ꯂꯣꯏꯅꯃꯛ ꯍꯥꯠꯈ꯭ꯔꯦ
ꯅꯤꯡꯊꯧꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯂꯕꯗꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯗꯣ ꯃꯤꯁꯛ ꯑꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯥꯖꯒꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛ ꯑꯗꯣ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯗꯨꯕꯨꯅꯦ ꯅꯤꯡꯊꯧꯅ ꯄꯤꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯤꯅꯦ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯣ ꯍꯥꯠꯈꯤꯕ ꯉꯥꯛꯇꯅꯤ ꯅꯍꯥꯛꯁꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛ ꯌꯥꯗꯕ ꯇꯧꯒꯅꯨ ꯅꯍꯥꯛ ꯂꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯗ ꯍꯪꯒꯥꯝ ꯃꯔꯨ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯕꯣꯔꯥ 10 ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯎ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯊꯥꯎ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯋꯥꯈꯜ ꯋꯥꯔꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯅꯣꯡꯃꯗ ꯊꯥꯎ ꯑꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯨꯗꯛꯇ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯀꯛꯆꯦꯡ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯗꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯌꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯗ ꯎꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝꯈ꯭ꯔꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯁꯤ ꯑꯩꯅ ꯀꯔꯝꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯊꯥꯎ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯣ ꯃꯗꯨꯒꯤ ꯑꯣꯏꯔꯦ ꯔꯥꯖꯀꯨꯃꯥꯔ ꯋꯥꯔꯨꯔꯒꯅꯨ ꯅꯍꯥꯛ ꯉꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯁꯦ ꯊꯥꯎ ꯑꯣꯟꯊꯣꯛꯂꯒꯦ ꯑꯁꯨꯝꯅ ꯊꯥꯖꯕ ꯄꯤꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯂꯛꯑꯦ ꯃꯇꯝ ꯑꯁꯤꯗ ꯀꯛꯆꯦꯡ ꯃꯌꯥꯝꯅ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨ ꯇꯛꯈꯥꯏꯗꯨꯅ ꯆꯤꯛꯈꯥꯏꯗꯨꯅ ꯊꯥꯎ ꯑꯣꯟꯊꯣꯛꯂꯝꯃꯤ ꯊꯥꯎꯁꯤꯡꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯊꯥꯎꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯈꯠꯇꯨꯅ ꯅꯤꯡꯊꯧꯗ ꯎꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯃꯁꯤꯅ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯌꯥꯈꯤꯔꯣꯏ ꯍꯧꯖꯤꯛ ꯅꯍꯥꯛ ꯑꯩꯍꯥꯛꯀꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯤꯡꯆꯥꯕ ꯑꯅꯤꯈꯛꯀ ꯂꯝꯕꯥ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯅꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯤꯡꯆꯥꯕ ꯑꯅꯤꯈꯛ ꯐꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈꯤ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯆꯥꯊꯣꯛꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯕꯅꯤ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕ ꯑꯅꯤꯁꯤ ꯀꯝꯗꯧꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝꯕꯨ ꯄꯥꯝꯖꯗꯨꯅ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯕꯨ ꯍꯤꯡꯆꯥꯕ ꯑꯅꯤꯁꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯁꯤꯟꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯤꯡꯆꯥꯕ ꯑꯅꯤꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯀꯩꯖꯥꯎ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯈꯨꯗꯛꯇ ꯀꯩꯖꯥꯎ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯀꯧꯔꯝꯃꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯀꯩꯖꯥꯎ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯑꯅꯤꯒ ꯂꯝꯕꯥ ꯄꯥꯗꯨꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯍꯥꯠꯅꯅꯕ ꯌꯥꯊꯪ ꯇꯧꯔꯛꯂꯦ ꯆꯥꯎꯈ꯭ꯔꯕ ꯀꯟꯈ꯭ꯔꯕ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯀꯩꯂꯥꯕꯅ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯃꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯋꯥꯔꯨꯒꯅꯨ ꯑꯩ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯂꯝꯕꯥ ꯇꯧꯗꯨꯅ ꯍꯥꯠꯀꯦ ꯃꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯐꯖꯔꯕ ꯀꯩꯗ ꯌꯥꯅꯅꯕ ꯐꯤ ꯑꯅꯤꯈꯛ ꯊꯣꯛꯍꯜꯂꯝꯃꯤ ꯃꯗꯨ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯅ ꯂꯩꯇꯦꯡꯂꯝꯃꯤ
ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠꯇꯨ ꯀꯩ ꯑꯅꯤ ꯑꯗꯨꯗ ꯁꯦꯠ ꯆꯥꯍꯜꯂꯦ ꯑꯗꯨꯒ ꯀꯩ ꯑꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯒ ꯂꯣꯏꯅꯔꯛꯂꯤꯕ ꯀꯩ ꯑꯅꯤ ꯑꯁꯤꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯤꯡꯁꯥꯕ ꯑꯅꯤꯗꯨꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯒꯗ꯭ꯔꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯤꯡꯁꯥꯕ ꯑꯅꯤꯗꯨꯇ ꯍꯥꯠꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕꯅ ꯔꯥꯖꯀꯨꯃꯥꯔꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯍꯣꯏ ꯌꯥꯒꯅꯤ ꯍꯥꯏꯔꯦ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯑꯁꯤꯗ ꯀꯩꯖꯥꯎ ꯑꯅꯤꯗꯨꯒ ꯍꯤꯡꯁꯥꯕ ꯑꯅꯤꯗꯨꯒ ꯂꯝꯕꯥ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯀꯩꯁꯤꯡ ꯑꯗꯨꯒ ꯍꯤꯡꯁꯥꯕꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯀꯩ ꯑꯅꯤꯗꯨꯅ ꯍꯤꯡꯁꯥꯕ ꯑꯅꯤ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯌꯥꯝꯅ ꯐꯔꯦ ꯅꯍꯥꯛꯅ ꯍꯤꯡꯁꯥꯕ ꯑꯅꯤꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤꯗꯣ ꯏꯆꯥꯅꯨꯄꯤꯕꯨ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯑꯇꯤꯌꯥ ꯊꯛꯇ ꯄꯨꯡ ꯑꯃꯈꯛ ꯂꯩ ꯄꯨꯡ ꯑꯁꯤ ꯅꯍꯥꯛꯅ ꯊꯤꯜꯂꯨꯒꯗꯕꯅꯤ ꯉꯝꯗꯕꯗꯤ ꯅꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯟ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯤꯕ ꯄꯨꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ ꯄꯨꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯅꯤꯡꯊꯧꯁꯨ ꯇꯥꯔꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯅꯍꯥꯛꯅ ꯊꯕꯛ ꯑꯍꯨꯝ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯑꯃꯒ ꯋꯥꯠꯂꯤ ꯃꯁꯤ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯐꯝꯗ ꯊꯥꯖꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯒꯤ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯦ ꯃꯁꯤꯒꯤ ꯁꯤꯡꯖꯪꯁꯦ ꯂꯧꯁꯤꯜꯂꯨ ꯑꯗꯨꯒ ꯌꯦꯡꯉꯨ ꯇꯨ ꯎꯔꯕ꯭ꯔꯥ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎꯖꯥꯎꯁꯦ ꯃꯁꯤ ꯁꯤꯡꯖꯪ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯌꯥꯟꯕꯗ ꯎꯖꯥꯎꯁꯦ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯋꯥꯈꯜ ꯋꯥꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯋꯥꯏ ꯋꯥꯔꯦ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯁꯨ ꯀꯛꯆꯦꯡꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯊꯥꯎ ꯑꯣꯜꯍꯟꯈ꯭ꯔꯦ ꯀꯩꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯤꯡꯁꯥꯕꯁꯨ ꯍꯥꯠꯂꯦꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯟ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯇꯤꯌꯥ ꯊꯛꯇ ꯂꯩꯕ ꯄꯨꯡ ꯑꯗꯨꯁꯨ ꯊꯤꯜꯂꯨꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯂꯦ ꯆꯥꯎꯈ꯭ꯔꯕ ꯎꯖꯥꯎ ꯑꯁꯤꯕꯨ ꯁꯤꯡꯖꯪꯅ ꯑꯃꯨꯛ ꯊꯥꯕꯗ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯄ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯤꯡꯖꯪ ꯑꯃꯅ ꯆꯥꯎꯈ꯭ꯔꯕ ꯎꯖꯥꯎ ꯑꯃꯕꯨ ꯑꯃꯨꯛꯀꯤ ꯈꯨꯠꯊꯥꯗ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯌꯨ ꯍꯥꯏꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯋꯥꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯃꯛ ꯇꯧꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯁꯝꯂꯥꯡ ꯃꯔꯛꯇꯒꯤ ꯁꯝꯅꯥ ꯑꯃꯈꯛ ꯆꯤꯡꯊꯣꯛꯇꯨꯅ ꯐꯨꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯔꯥꯖꯀꯨꯃꯥꯔꯗ ꯄꯤꯔꯒ ꯃꯈꯥ ꯇꯥꯔꯛꯈꯤ ꯁꯦ ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯍꯌꯦꯡ ꯅꯍꯥꯛꯅ ꯅꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯝꯅꯥ ꯑꯁꯤ ꯅꯍꯥꯛꯀꯤ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯌꯥꯗ ꯌꯦꯠꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯁꯤꯡꯖꯪ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝꯒꯤ ꯌꯥꯊꯪꯅꯤ ꯍꯦ ꯎꯖꯥꯎ ꯅꯍꯥꯛ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯀꯥꯏꯗꯨꯅ ꯇꯥꯔꯣ ꯁꯤꯡꯖꯪ ꯑꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗ ꯇꯞꯅ ꯑꯃꯨꯛꯇꯪ ꯊꯦꯡꯕ ꯃꯇꯝꯗ ꯃꯊꯟꯇ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯒꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔꯅ ꯉꯔꯥꯡ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯎꯖꯥꯎ ꯑꯗꯨ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯅꯍꯥꯛ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯌꯥꯔꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯕꯝ
sauna luhonglamme. Makhoi anigi luhongbada akoibada leiba ningthorel kaya barton tawduna yamna sauna honglamme. Numit kharanigi matungda Rajkumarna mahaki loinabida hairamme. Rajkumari haujikti aihaksu iramdam thadoktuna laklibasi kuire aduna iramdamda amuk hallasi. Rajkumari labamna wafam asi mapaning thauda haijarabada mapaning thauna makhoigi sagol samu lising awong awun oina tamlamme. Manai kayaga loinena makhoi Rajkumar ki maramda hankiramme. Matawasumna makhoi nunga yaifana pankiramme. Wari asi nungai biragadi like tawbiramo comment tawbiramo. Aduga channel asida nauna sangbirakpa oiragadi channel asibu subscribe tawbiramo.